Ngarang March ki tang 12 lamta ki 19 panba yumsakaisa numit asida aikhoi khwai pumnamaki saknairaba oja ama oibiramba Manipur University gi Manipuri Department ki retired professor Dr. Nongmaithem Tombi Singhana masagi anaba amana maram oiduna khanghodana taibangpan thadokibada Council of Higher Secondary School Kosem gi Manipuri subject ki examiner oina thawpubiriba oja sing amadi mahailoisang sing pumnamaki oja singna thamoi sokna nungaitaba phongdorakre hairi hairiba laikhidraba saknairaba oja asi mahairoi singda takpi tambibada yamna phaba oja ama oibada natana Manipuri Khorilongi yamna masak naiba Khorilon bu chaukhatnaba hotnabada achauba thaudang lobiramba masak naiba aiba kabi amani hairi asigumlaba saknairaba oja asina khanghodana taibangpan thadokhiba asi Manipur gi Khorilonda achauba mensinba ngamlaroidaba ahangba ama oihauragani su hairi awaba phongdokpa aduda saruk yakhiba oja sing aduna laikhidrabagi imung manunggi awabada saruk yakhibaga loinana laikhidrabagi thawai mirelda taibangpan mapu gi manakta ingna chikna lairuna bagidamak minute ama tumina laiduna ikai khumnaba uthre hairi